BJP Manipur Pradesh के Minority Morcha के President ओइबा मोहम्मद अस्कर अली के लिलोंग द लैबा युम ngarang खुशाव नरबा मियामना मै थादोक्रे थौदोक असि महकना वा बिल सपोर्ट तौबा वापल सोशल मीडिया दा फोंदोक लुबगी नि हाइरी मखाताना अस्कर अली नसु सोइख्रे लानख्रे हाइना सोशल मीडिया दा सेंदोरखिबगा लोइनना एक ओनख्रबा बिल अदु हंदोकदबनि हाइबा वाफम फोंदोक्रे हाइरी थौदोक असि ngarang नुमिदांगे पुंग 9 मिनिट 13 ताबा मतमदा लिलोंग Sambrukongda Laiba MD Askar Aligi Yum Kushong Raba Miana May Tare Haibagi Pau Pangbadagi Konglei Tuna Fair Station Tawaldagi Fair Tender Ani Amadi Mayang Infal Fair Station Dagi Fair Tender Ama Nakan Ani Dagi Sanction and Abukonabada Kushong Raba Mayamna Lilong Kalikong Tau Low Tara Amadi Turian Wang Muda Talaga Tambadagi SP Control Room Tawalga Pau Pongraba Matung Osi Tawan PS Amadi Osi Yaripok PSK Tiam Yauna Mob Despair Tonanaba Honabada Ahing matung gi pung amaga minikun AM taraba mayam adu control tawba ngamdabada madam orga peer service ki clear sing sanction ba ngam khidre hairi amaromda irang asina maram orga pamdaba thodok sing makha chatharakpa thingnaba khudaktagi Lilong area da BNSS ki section 163 gi makha da miyamna sathok chasin tawbada athingba thamkhre maru oina mi manga amadi masigi mathakta punba yadaba sokpa punba yaba khusu khulai sing puduna chatpa yadaba maru oina thang sai amadi nungna singba puduna chatpa yadaba gi athingba thamkhre